Manipur Jaina naba chamaga maudraga teret sure sikibena manga sure Chusampur Federal Zolda laina sandoraklay. Manipur ngasi fawbada Japanese encephalitis na nabagi masing chamaga maudraga teret yaure amasum laina asina nabadagi sikiba masing na manga sure. Health Department gi fangba paw amagi matung ina laina asina ngasi fawbada Chusampurda miyoi humfuga manga Imphal East kunthraga mathoi Imphal West kunthraga mathoi amasum Thaubalda kunthra nari hairi. Dengue amasum swine flu na nabagi sangdi namely hairi. Amarumda Chusampur amasum Fezolda district ki tongan ba mafam anida laichat kumna laina sandorakpadagi Chusampur gi chief medical officer na medical team thajinkhre hairi. Chusampur district ki Kangkok khun gi chief na phungdorakpagi matung ina mahaki khunda leiba masing yamlaba miyoising laihau khwang naba kok ngawba lok khuba amadi humang kangmana singba tauba laina na narakle hairi. Miyoi taruk na saba medical team ama Chusampur district headquarters tagi thajinkhre haina CMO na phungdorakli. Chusampur ga thangba district Fezol gi bukpi haina khangnaba khundasu manaba makhal gi layong sing utpa laina makhal ama faksana sandorakpadagi miyamna akiba faunaba loinana khun aduda leiba school ahum thong lunsinnaba khun gi ahalsingna warep laukre hairi. Karino haiba chapchana khangdriba laina asina maram oiduna Sonmunsiam kauba sahi ahumta ngairiba angang ama ngarang laikhidre hairi. Mahak Thanlonda leiba primary health center tana pubagi lambida laikhidabane hairi. Atopa paw amana Japanese encephalitis haina khangnarabasu Japandadi leitraba laina makhal asi Colex kauba kangna Flavivirus puba ok amadi utsek makhal khara chikluraba mida amuk chikpadagi mida narakpani. Nungju amadi nungju matungda labuksing amadi pati komthi oina tawba mafamsingda kangsing asi marum kokpana hairiba matam haujiki matam laina makhal asi sandokpagi sang yamna wangi amadi kang makhal asi numidangda active oi.